Office ki room amadani yaichenba matha khara sagum makhut oiduna marai bakta thammi makhut yetta pariba pen aduna machin banda pop pop tharaduna mamangda leiriba file singdu mamit gupta tumin yengduna lei tanja aduda thongjindagi nupi amana. May I come in, sir? Yes, come in. Yaichenba changlakliba nupi aduda haifet yenglaktuna. Moni yam thajadana sango as nang lakpastan yam sarengo aisu nangam tangunagena khalamine. Moni su nokhi tauduna yaichenbagi mamangda leiriba chair adu chingthokduna tapna famtharai. Aibo chalhobana pharadrane nangna mulaknaba. Adusu yabzane ado kari leirageba yam rizabo mimna itha thajadana punek ta phoksi leisibo. Is dialogue to anadra reserve sibo ai noiriro natraga nang noiriro mi masadi apawa company amagi mapu oigrabanina masakaje amukto uzagi phangkidreba aido hauji noite su changurabane aduda imana kuireda isa nupagi masaka ukhida bhairak peiwani se nate nangbo yumdaga sungan handraba Yaichen badu nokmi tauna. As masidi halli hai ai bi yumda handadana kadai da leidino tawbudi ai se handak se thabak khar sille haitar aduda ima ga su phaminaraga ne wari watai fasana sanagi su phangdre aduda warudana tawri oramgani adu pumna mo oiduna su ima bu waro hanbadudi phatedana kari di upai le matang gi haiduni is imana di nangi thabak sinbai maramdabu thoina sawbagi hayodeda mawpambagi mawangda oina hayowe Yaichenba ikairap tauna mamaidu khazik non thaduna noi. adui matang du sunini aina nang lakpa tan jare hadido adubu hojikti hairo matang sadre kon hairage hauze adum hayu kaino aina pangmanga mamateng oinadi pangtharaga loire as kon hairage se yarisi wari se amaram da sakidore ado nangna lakpasigi maramdi ingonda haijiko maram bu kaidawni lisila adi phajafam laiti duni mayam ge pakhol chat leire dana Si hairaga anido punna nokminai. naikoni nangoda bu kanana mu pakon tharage haisibo la isni dana pakhol haibo nati aise manangbu serti ibena masengani haibro sinjira na tawriye o ado karama matang do tawdebe ipensibo Mental health ki matang dane hosik chawkhalakpagi khongjelna yangkhalakliba makhai mental health ki case su masing hengkalakpasida depression ki maramda miyam de awareness ama pi sirana ibena masinjira tawbanida o yaye yam phaye Wasi hairaga monidu makhutta pariba handbag adudagi paisa khara satoktuna yaichenbada sinarai. Yaisemba se babana ibensigi mateng oina bahaidana donation kar pirakpane se loksilo mone yareda hayeng function sidane baba do soibe ade sidang haibiyo paisa sidi loksiloba hoine function silakani paisa sisu loksilo natradi ai saujarakani ko Yaichenbadu khazik noktuna. yare nangna saudu eradi ai sense lawda lawjahoragi hayeng aigi mate amu pangda tukaneba adune helogdo bada pangoi adu yaisemba nang nga sai lakpada tansar haikibase anini ko amdi nang ngamdana haikidre simadi haidebe yaroi ko sidi haiduni Yaichenba sor sangno hontoktuna wado makha tarai. adumone si wasidi amaru oiba suksoi soidana tawda yadraba tabakneba ado nangbi yumda tabak silhobro matam hak lawjaba yagadro hoi yaniye hore numitaw faw like siliyune nangi warido ai fajana taragene Wasi hairaga
ꯃꯣꯅꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯗꯥꯡ ꯁꯧꯔꯗꯨꯅ ꯋꯥꯔꯤꯗꯨ ꯇꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕꯅ ꯋꯥꯔꯤꯗꯨ ꯍꯧꯔꯛꯏ꯫ ꯑꯇꯩ ꯅꯠꯇꯦꯗ ꯍꯟꯗꯛꯁꯦ ꯃꯩꯇꯩ ꯃꯤꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ, ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ, ꯀꯪꯂꯩꯄꯥꯛ ꯀꯟꯕꯂꯨꯞ, ꯁꯂꯥꯏ ꯀꯟꯕꯂꯨꯞ, ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯂꯣꯏꯅꯅ ꯒ꯭ꯂꯣꯕꯦꯜ ꯃꯩꯇꯩ ꯗꯤꯌꯁꯄꯣꯔꯥꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯍꯧꯈꯤꯕ ꯅꯣꯕꯦꯝꯕꯔꯒꯤ ꯗꯦꯠ 20ꯗꯒꯤ ꯍꯧꯔꯒ ꯗꯤꯁꯦꯝꯕꯔꯒꯤ 20 ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯑꯦ ꯕꯦꯇꯔ ꯃꯅꯤꯄꯨꯔ ꯋꯤꯠ ꯏꯀ꯭ꯋꯦꯜ ꯁ꯭ꯇꯦꯇꯁ ꯍꯥꯏꯕ ꯊꯤꯝ ꯑꯁꯤ ꯄꯨꯔꯛꯑꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯈꯣꯏꯅ ꯃꯥꯁ ꯃꯤꯁ ꯀꯣꯜ ꯀꯦꯝꯄꯦꯟ ꯑꯃ ꯇꯧꯖꯕꯅꯤ꯫ ꯚꯥꯞ ꯇꯥꯔꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯑꯁ ꯅꯪ ꯑꯃꯨꯛ ꯎꯏꯔ ꯂꯩꯔꯝꯅꯤꯀꯣ꯫ ꯎꯏꯔꯣꯏ ꯀꯩꯁꯨ ꯇꯥꯔꯤꯌꯦ꯫ ꯑꯗꯨ ꯌꯥꯏꯁꯦꯝꯕ, ꯃꯥꯁ ꯃꯤꯁ ꯀꯣꯜ ꯀꯦꯝꯄꯦꯟꯁꯦ ꯀꯔꯤꯒꯤ ꯇꯧꯔꯤꯅꯣ? ꯁꯤꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ? ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯕ꯫ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯔꯛꯀꯦ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯕꯨꯔꯣ ꯍꯥꯏꯔꯤꯕ ꯃꯥꯁ ꯃꯤꯁ ꯀꯣꯜ ꯀꯦꯝꯄꯦꯟꯁꯤ ꯃꯩꯇꯩ ꯃꯤꯇꯩꯁꯤ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 3421ꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯁꯦꯗꯨꯜ ꯂꯤꯁ ꯆꯟꯕ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯥꯏꯕ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯌꯥꯎꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯟꯖꯕꯅꯤ ꯍꯥꯏꯔꯤꯕ꯫ ꯅꯣꯕꯦꯝꯕꯔꯒꯤ ꯗꯦꯠ 20ꯗꯒꯤ ꯍꯧꯔꯒ ꯗꯤꯁꯦꯝꯕꯔꯒꯤ 20 ꯐꯥꯎꯕꯁꯤꯗꯅꯦ ꯃꯤꯑꯣꯏ ꯂꯥꯛ 5ꯅ ꯃꯤꯁ ꯀꯣꯜ ꯄꯤꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯆꯥꯎꯅ ST ꯂꯤꯁꯇ ꯆꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯊꯃꯣꯏꯁꯤꯗ ꯆꯞ ꯆꯥꯅ ꯐꯥꯎꯔꯦ ꯍꯥꯏꯕꯁꯦ ꯈꯪꯅꯕꯒꯤꯗꯃꯛ ꯇꯧꯖꯈꯤꯕꯅꯤ ꯍꯥꯏꯕ꯫ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯗꯤꯞꯁꯨ ꯃꯈꯨꯠꯇ ꯐꯥꯏꯜ ꯈꯔ ꯄꯥꯏꯔꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯣꯡꯖꯤꯜ ꯃꯌꯥꯗꯨꯗ ꯂꯦꯞꯇꯨꯅ ꯁꯔ ꯑꯩ ꯑꯃꯇ ꯆꯪꯖꯔꯛꯀꯦ꯫ ꯌꯥꯏꯆꯦꯟꯕ ꯄ꯭ꯔꯗꯤꯞꯇ ꯐꯠ ꯌꯦꯡꯂꯛꯇꯨꯅ ꯄ꯭ꯔꯗꯤꯞ ꯆꯪꯉꯣ꯫ ꯄ꯭ꯔꯗꯤꯞꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯌꯥꯏꯆꯦꯟꯕꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯐꯥꯏꯜꯁꯤꯡꯗꯨ ꯇꯞꯅ ꯊꯝꯃꯤ꯫ ꯁꯔ ꯁꯤꯝꯇ꯫ ꯌꯥꯔꯦ ꯌꯥꯔꯦ꯫ ꯄ꯭ꯔꯗꯤꯞꯁꯨ ꯊꯣꯛꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯌꯥꯏꯆꯦꯟꯕꯅ ꯈꯥꯝꯃꯛꯏ꯫ ꯄ꯭ꯔꯗꯤꯞ ꯆꯥ ꯑꯅꯤꯒ ꯆꯥꯅꯕ ꯈꯔꯒ ꯄꯨꯕꯤꯔꯣ꯫ ꯐꯅꯤ ꯁꯔ꯫ ꯃꯣꯅꯤꯅ ꯑꯃꯨꯛ ꯇꯥꯞ ꯑꯣꯛꯂꯛꯇꯨꯅ ꯄ꯭ꯔꯗꯤꯞ ꯑꯩꯒꯤꯗꯤ ꯌꯥꯔꯦ꯫ ꯁꯥꯔ ꯌꯥꯏꯁꯦꯝꯕ ꯍꯣꯏꯗꯁꯨ ꯏꯃꯥꯅ ꯌꯥꯗꯗꯅ ꯊꯛꯂꯛꯑꯕꯅꯦ, ꯑꯗꯨꯅ ꯁꯥꯔꯒꯤꯗꯪ ꯑꯣꯏꯅ ꯇꯧꯕꯤꯔꯣ꯫ ꯌꯥꯏꯆꯦꯟꯕꯗꯨ ꯃꯣꯅꯤꯗ ꯈꯖꯤꯛ ꯌꯦꯡꯂꯛꯇꯨꯅ ꯑꯁ ꯌꯥꯔꯦꯗ ꯅꯪꯒꯤ ꯁꯔꯗꯣ ꯑꯝꯇ ꯂꯧꯊꯣꯛꯈꯣ, ꯑꯩ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦꯕ꯫ ꯄ꯭ꯔꯗꯤꯞ ꯑꯗꯨꯝ ꯄꯨꯕꯤꯔꯣ꯫ ꯍꯣꯏ ꯁꯔ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯐꯥꯖꯤꯜꯂꯒ ꯀꯩꯝꯒ ꯆꯥꯃꯤꯟꯅꯗꯕꯤ ꯆꯠꯈꯤꯕꯗꯣ ꯍꯣꯔꯦꯟ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯕ꯫ ꯆꯥꯕꯨ ꯑꯅꯤꯔꯛ ꯊꯛꯄ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ? ꯌꯥꯔꯦ ꯃꯤ ꯌꯥꯏꯁꯦꯝꯕ ꯅꯪꯕꯣ, ꯂꯤꯁꯜꯂꯛꯄꯒꯤ ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯗꯥꯏꯕꯦꯇꯤꯁ ꯑꯃꯨꯛ ꯂꯥꯛꯇꯅꯀꯣ ꯐꯔꯛ ꯇꯥꯅꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯋꯥꯔꯨꯅꯨ, ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯁꯨꯅꯦ ꯂꯥꯌꯦꯡꯖꯒꯦ ꯍꯥꯏꯕ ꯏꯃꯥꯟꯅꯕ ꯌꯥꯝ ꯂꯩ꯫ ꯑꯁꯦꯡꯕꯒꯤꯔꯣ ꯅꯪ ꯍꯥꯏꯁꯦ? ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯍꯣꯏꯃꯤ ꯑꯁꯦꯡꯕꯒꯤꯅꯦ ꯍꯥꯏꯕ꯫ ꯑꯗꯣ ꯋꯥꯔꯤꯁꯦ ꯅꯪꯅ ꯐꯥꯔꯒ ꯇꯥꯍꯟꯕ ꯅꯠꯇꯦꯀꯣ, ꯑꯩ ꯏꯁꯥꯅ ꯌꯥꯅ ꯇꯥꯖꯕꯅꯦ꯫ ꯑꯁꯨꯛ ꯌꯥꯝ ꯐꯖꯕ, ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯦ ꯇꯥꯕꯗꯕꯨ ꯀꯩꯗꯧꯕꯩ ꯃꯇꯝ ꯃꯥꯡꯕꯅꯣ? ꯑꯗꯣ ꯅꯪꯕꯨ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯨ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯇꯥꯏꯌꯦ꯫ ꯑꯩꯁꯨ ꯌꯨꯝꯗ ꯍꯦꯛ ꯍꯟꯈꯤꯕꯒ ꯃꯌꯥꯝꯗ ꯋꯥꯔꯤꯁꯦ ꯂꯤꯔꯒ ꯃꯤꯁ ꯀꯣꯜ ꯇꯧꯊꯔꯨꯗꯣꯏꯅꯦ꯫ ꯌꯥꯏꯆꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯚꯥꯞ ꯇꯥꯃꯤꯟꯅꯔꯒꯅꯦ ꯈꯨꯟꯅꯥꯏꯁꯦ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯁꯦꯕ꯫ ꯑꯗꯨ ꯌꯥꯏꯁꯦꯝꯕ, ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯀꯗꯤ ꯃꯤꯁ ꯀꯣꯜ ꯄꯤꯔꯛꯈ꯭ꯔꯒꯦ? ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯂꯥꯛ 2 ꯍꯦꯟꯕꯕꯨꯗꯤ ꯃꯤꯁ ꯀꯣꯜ ꯄꯤꯔꯛꯈ꯭ꯔꯦ꯫ ꯑꯣ, ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯀꯦꯝꯄꯦꯟ ꯑꯁꯤꯕꯨ ꯁꯧꯒꯠꯅꯤꯡꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯑꯔꯥꯟꯕ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯑꯣꯏꯅ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯃꯤꯁ ꯀꯣꯜ ꯄꯤꯕꯤꯔꯒꯗꯤ ꯐ꯭ꯔꯤ ꯁꯤꯃ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯤ ꯏꯟꯇꯔꯅꯦꯠ ꯐꯪꯒꯅꯤ ꯀꯥꯏꯅ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯑꯕꯗꯤ ꯁꯤꯒꯤ ꯅꯣꯂꯦꯖꯁꯦ ꯌꯥꯏꯁꯦꯝꯕ ꯅꯣꯏꯗ ꯂꯩꯕ꯭ꯔꯥ? ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯌꯥꯝ ꯐꯖꯩ, ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯖꯕ ꯍꯩꯖꯕ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯔꯒ ꯃꯦꯛꯁꯤꯃꯝꯗ ꯃꯤꯁꯤꯡꯁꯦ ꯃꯤꯁ ꯀꯣꯜ ꯄꯤꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯀꯌꯥꯗꯁꯨ ꯍꯥꯏꯖꯕ ꯂꯩꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯤꯁ ꯀꯣꯜ ꯄꯤꯕꯤꯅꯤꯡꯕ ꯃꯩꯇꯩ ST ꯂꯤꯁꯇ ꯆꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤꯕꯁꯤꯡꯅ ꯁꯨꯞꯅꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯏꯔꯤꯕ ꯅꯝꯕꯔ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄꯗ ꯄꯪꯇꯧ ꯇꯧꯁꯤꯟꯕꯤꯒꯅꯨ꯫ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈꯤꯕꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯍꯥꯏꯖꯔꯤ꯫ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯐ꯭ꯔꯤꯂꯤ ꯂꯣꯟꯆ ꯇꯧꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯥꯔꯖ ꯇꯧꯔꯛꯄ ꯃꯇꯝꯗ
ngasai pot adu fangani ada fangani haigibasingdo makoi masa masagi daita oigadaman. Monina amuk marak fat thattuna. adu ai semba ai so hore yum da halaga mayam da wari sili rudoine aduna ayamba khanga sakhige Oine kanda bakari yaurige hangodana tobudi nang noren hangibadane sigi se singse loina paigro foin oi bawa singse se to loi yaurabani nang na sangla leader su se de paragane tahan bada dum yana damane moina pa bai ragane ne masada dum palo aduna fatro hoi adu maina tawrage atai ga lairida nang hanam to miss call pi ko masai de gi khadang chuk thagai wari saragane miss call ka piram da nam to kani ko is ai budi nahana pijakhre ko ए अदुगा केम खंगदब सारिबा नाहान मिस कॉल पीखरगा मिंगोंदा वरी का सादबनेबा imanabina hayaktana tawkhibane hoi wari budi sarudre sigi maramda yamna khangubana tabadina st list da zanabane budi haiba aduda misingje yamna kupthana hangbasu yaweba maramdo muna khangdabagi sadabane aidi nahan khai sigi lamsida nangna tawesu khangde hojukpudi khangabanina fazana saranida ngaikhone kainomtaga hanghoge Yaichenba nokmi tauna. हंगु कैदोरगे ऐ कैसु चलोय को Moni du khazik noktuna. adu ai semba karigumba number amadagi miss call hakpa matamda hafetang khingambaduna oidoira natraga ahenba kari leirige ओइदोइने हाय तारे ओय अहान बदबुदी ओइरमदे नुपी मसा मना पायरगा मिस कॉल पीबी रखपगी दमक थागतसरी हाइबने सिंग बखर तोरमे अदुदा मिस मैम अमा तौसिलगदी बिजी ओयदना फरक तारकपसु खरा यावबदगी एकोइना सीना फरेना तौखिबनिदा होय रिंगदंग तौबो मतमदा रिंगदी चटकनी अदुगा रिंगदो हेक का तौखिबगा आइसे एसटी दा सपोर्ट तौरि हाइबगी लिस्ट तु द यावरबनी हाइबदो खंगदुइनी अदो नंगबो एकोइगी फोन नंबर दुबु खंगबो khange अदो खंगसो मुका हेरकेबा hoine hairo एकोइगी नंबर दी 8732042511 मसीदा सुम सोय सोयदना मिस कॉल पीबीयू हाइगदबा यारेको Matang aduda Pradip su cha puduna changlai. सर चा सिदा थमजरंगे पड़े थमो थम Asumna anidu chaba thakpa loiraduna Moni su chatnabani haiduna hogalakle. adudi ai semba aisu chanaba tawrage फरेने नंग ngasi lakpase yam nungaire hoi ado aiwa amadi hairamge kari wano yam luram do maliko khara adum lu bazane nangne sumaina sum company gi ne adugi ne adagi ne tawringai da pakhang sari oiraga dum lei jahongni masimadi hai hogi he yam lu ba waga mal adugadi heyeng khongaga khange duni Asumna anidu ngaihak nokminaduna wari watai tawraba tungda Moni su chatkre. Mathangi ayukni Moni su nganta hogatuna masamau sengdokpa loiraba tungda makhutta coffee cup ama paiduna mapabungi manakta lai. Dananjoy su khabar paduna aram chair aduda haifet ngathaduna leirami. Moni su mapabungi manakta prap laktuna. babo coffee se Dananjoy du ingak na machanupi de yenglai. ngasi isa se yau ngalida kadai da muchatore henthoem to onoruge tawbani pabo unada basu yamna koire wari su khara sananingba होय चलो अदो गाड़ी का दो फजना थौको hoi pabo नायखोनी हे नंग बुंगारांग यासिनबगी मनाक्ता चपदुबु उनरकप्रो नंग ना हलकपसु खंगहौद्रे इपादी hoi unare e aina halakpadadi thengeda babungdi walking sakhina leiramdre adada aisu warena dum tumedana adu babo yaise manabadi paisa do law yadeba adada aina namdana bisalambane फरे मागी सम समझबा पुंथोक चौथोकपा लेतबा मतौदो मोय पाबुंगदुगा चप माने मरुप तो लेरिंगाइददी मरीसी आम नगनरमने
ꯑꯗꯨꯕꯨ ꯃꯔꯨꯞꯇꯤ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯄꯨꯡꯂꯥꯞ ꯍꯦꯛ ꯂꯥꯞꯊꯣꯛꯅꯈ꯭ꯔꯦꯗꯅ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯣ ꯑꯗꯨꯗ ꯏꯄꯥꯅ ꯁꯨꯝ ꯃꯇꯦꯡ ꯈꯖꯤꯛ ꯄꯥꯡꯅꯤꯡꯗꯅ ꯇꯧꯕꯅꯤꯗ ꯑꯗꯣ ꯄꯥꯕꯣ ꯐꯪꯁꯟꯗꯣ ꯄꯥꯕꯨꯡ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯍꯧꯕꯅꯤꯀꯣ ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯥꯒꯤꯕꯣ ꯄꯥꯕꯣ ꯍꯟꯗꯛ ꯃꯥꯁ ꯃꯤꯁꯀꯣꯜ ꯀꯦꯝꯄꯦꯟ ꯑꯃ ꯇꯧꯋꯤꯗꯅ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯈꯪꯉꯤꯅꯦ ꯑꯗꯣ ꯅꯍꯥꯟꯉꯩꯗꯤ ꯋꯥꯔꯤ ꯐꯖꯅ ꯈꯪꯗꯦꯗꯅ ꯉꯔꯥꯡꯗꯤ ꯐꯖꯅ ꯈꯪꯉꯦ ꯅꯪꯗꯤ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯉꯤꯕ ꯑꯗꯨꯗ ꯌꯩꯁꯦꯝꯕꯁꯨ ꯌꯥꯎ ꯂꯩꯔꯝꯃꯦ ꯃꯣꯏ ꯂꯨꯞ ꯑꯍꯨꯝ ꯃꯔꯤꯅ ꯄꯥꯔꯠꯅꯔ ꯑꯣꯏꯔꯒ ꯇꯧꯋꯦ ꯍꯥꯏꯌꯦ ꯑꯣ ꯏꯆꯥ ꯌꯥꯏꯁꯦꯝꯕꯅ ꯇꯧꯕ ꯑꯣꯏꯔꯗꯤ ꯑꯐꯕꯗꯤ ꯑꯣꯏꯔꯝꯃꯅꯤ ꯌꯥꯝꯅ ꯐꯩꯌꯦ ꯃꯁꯤ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤ ꯏꯕꯦꯝꯃ ꯉꯥꯏꯈꯣ ꯑꯗꯨꯗꯨꯕꯨ ꯃꯤ 5,00,000 ꯈꯛꯇ ꯃꯤꯁꯀꯣꯜ ꯄꯤꯕꯤꯌꯨ ꯍꯥꯏꯗꯥꯏꯅꯦ ꯃꯣꯏꯒꯤꯗꯨꯕꯣ ꯑꯗꯨꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯦꯟꯕ ꯌꯥꯗꯖꯥꯠꯂꯥ ꯄꯥꯕꯣ ꯑꯗꯨꯗꯤ ꯆꯥꯎꯔꯥꯛꯄ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯗꯒꯤ ꯍꯦꯟꯕꯗ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯍꯦꯜꯂꯤꯈꯩ ꯐꯔꯤꯅꯤ ꯀꯩꯅꯣ ꯑꯣ ꯑꯗꯨꯗꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 10 ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯤ 10,000 ꯂꯥꯛꯑꯦꯅ ꯈꯜꯂꯁꯤ ꯑꯗꯨꯗꯤ ꯌꯥꯔꯦ ꯍꯦꯟꯗꯣꯛꯑꯦ ꯍꯥꯏꯗꯅ ꯇꯥꯔꯤꯛ 10 ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯇꯣꯛꯇꯣꯏꯔꯥ ꯇꯣꯛꯑꯣꯏꯌꯦ ꯗꯦꯠ 20 ꯐꯥꯎ ꯊꯝꯈꯤꯕ ꯇꯥꯔꯒꯦꯠꯇꯨꯗꯤ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯨꯗꯤ ꯄꯥꯕꯣ ꯑꯩꯈꯣꯏꯁꯨ ꯁꯤꯒꯤ ꯃꯔꯝꯗ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯪꯉꯕꯅꯤꯅ ꯍꯦꯟꯊꯣꯏ ꯑꯝꯇ ꯎꯅꯔꯨꯈꯤꯒꯦ ꯍꯣꯏ ꯐꯔꯦ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯅꯪꯁꯨ ꯑꯁꯨꯝꯅ ꯃꯣꯅꯤꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯗꯨꯅ ꯊꯣꯛꯂꯛꯂꯦ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯋꯥꯏꯊꯧ ꯒꯣꯂꯥꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯍꯥꯏꯐꯦꯠ ꯈꯥꯝꯗꯨꯅ ꯄꯥꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯎꯔꯦ ꯍꯦꯟꯊꯣꯏꯒꯤ ꯁꯛꯐꯝꯗꯨ ꯃꯗꯨ ꯎꯕꯗ ꯃꯣꯅꯤꯗꯨ ꯒꯥꯔꯤꯗꯨ ꯊꯅꯝꯗꯨꯅ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯂꯥꯛꯏ ꯍꯦꯟꯊꯣꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯊꯣꯏꯁꯨ ꯊꯝꯕꯧ ꯇꯥꯂꯝꯕꯗꯒꯤ ꯂꯩꯈꯣꯝ ꯇꯩꯔꯕ ꯃꯃꯥꯏꯗꯨꯒ ꯌꯦꯡꯈꯠꯂꯛꯏ ꯃꯣꯅꯤ ꯌꯥꯝꯅ ꯊꯥꯖꯗꯤꯌꯦ ꯀꯩ ꯂꯩꯔꯒꯦ ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯆꯪꯉꯛꯏꯔꯣ ꯏꯁ ꯂꯝꯕꯤ ꯊꯣꯛꯄꯒ ꯅꯠꯇꯦꯀꯣ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯂꯥꯛꯏꯅꯦ ꯌꯥꯝꯅ ꯏꯀꯥꯏꯌꯦ ꯐꯤꯕꯝꯁꯤꯒ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯆꯧ ꯌꯥꯎꯗ꯭ꯔꯕꯣ ꯌꯥꯎꯔꯝꯃꯦ ꯑꯗꯨꯗ ꯇꯥꯆꯧꯗꯣ ꯆꯥꯛ ꯊꯣꯡꯉꯨꯒꯦꯅ ꯀꯥꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯣ ꯅꯪꯒꯤ ꯐꯣꯟꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯤꯗꯨꯅ ꯀꯩꯅꯣ ꯉꯁꯤꯒꯤꯔꯣ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯉꯁꯥꯏ ꯇꯧꯕꯅꯦ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯑꯩꯗꯤ ꯆꯥꯔꯖ ꯇꯧꯔꯒ ꯊꯝꯃꯝꯕꯅꯦ ꯐꯔꯦꯅꯦ ꯅꯪꯒꯤꯁꯤꯕꯨ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯗꯨꯕꯨꯗꯤ ꯂꯣꯏꯗ꯭ꯔꯁꯨ ꯍꯌꯦꯡ ꯇꯧꯕ ꯌꯥꯏꯗ ꯆꯠꯂꯁꯦ ꯇꯥꯆꯧꯗꯣ ꯑꯩ ꯂꯥꯛꯑꯦ ꯈꯪꯗꯕꯅꯤꯅ ꯆꯥ ꯍꯥꯞꯄꯝꯃꯔꯣꯏꯅꯦ ꯍꯥꯞꯄꯝꯗ꯭ꯔꯁꯨ ꯑꯃꯨꯛ ꯊꯣꯡꯀꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯨꯝ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨꯒ ꯏꯔꯥꯞ ꯂꯥꯞꯅꯕ ꯃꯐꯝ ꯅꯠꯇꯕꯅꯤꯅ ꯒꯥꯔꯤ ꯑꯗꯨ ꯏꯜꯂꯒ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯗ ꯌꯨꯝꯗꯨꯁꯨ ꯌꯧꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯆꯂꯥꯝꯕꯅ ꯀꯧꯔꯛꯏ ꯃꯣꯅꯤ ꯅꯪꯁꯨ ꯂꯥꯛꯏꯔꯣ ꯍꯣꯏ ꯇꯥꯆꯧ ꯂꯥꯛꯏꯅꯦ ꯐꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯜꯂꯨꯀꯣ ꯑꯗꯨ ꯇꯥꯆꯧ ꯆꯥꯛꯄꯨ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯅꯪ ꯂꯥꯛꯀꯅꯤ ꯈꯪꯕꯩꯔꯥ ꯀꯩꯅೋ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯇꯞꯇꯥꯏꯈꯩ ꯊꯣꯡꯖꯤꯜꯂꯨꯔꯦ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯣꯅꯤꯅ ꯋꯥꯗꯨ ꯍꯧꯗꯣꯔꯛꯏ ꯑꯗꯨ ꯇꯥꯆꯧ ꯑꯩꯅ ꯂꯥꯛꯏꯁꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯦ ꯍꯥꯏꯌꯨꯅꯦ ꯀꯩ ꯋꯥꯅꯣ ꯑꯩꯗꯤ ꯇꯥꯅꯤꯡꯉꯕꯅꯤꯅꯦ ꯑꯗꯨꯕꯨꯔꯣ ꯇꯥꯆꯧ ꯍꯟꯗꯛ ꯃꯥꯁ ꯃꯤꯁꯀꯣꯜ ꯀꯦꯝꯄꯦꯟ ꯑꯃ ꯇꯧꯕꯗꯣ ꯇꯥꯔꯕꯣ ꯍꯥꯏꯐꯦꯠꯄꯨꯗꯤ ꯇꯥꯔꯦ ꯅꯍꯥꯟꯃꯨꯛ FBꯗ ꯐꯣꯟ ꯅꯝꯕꯔꯒ ꯇꯧꯔꯒ ꯊꯥꯒꯠꯂꯛꯄꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯗꯨꯕꯨ ꯃꯤꯁꯀꯣꯜꯒ ꯇꯧꯈ꯭ꯔꯕꯣ ꯇꯧꯗ꯭ꯔꯤꯗ ꯋꯥꯔꯤꯗꯣ ꯐꯖꯅ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯃꯦꯟꯃꯥꯟ ꯇꯥꯗꯦꯅ ꯇꯧꯗꯕꯅꯤ ꯍꯦꯟꯊꯣꯏ ꯅꯪꯁꯨ ꯇꯧꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯇꯧꯗꯦꯗ ꯀꯗꯥꯏꯗꯒꯤ ꯑꯗꯨ ꯇꯧꯕꯌꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯝꯕꯧꯗꯅꯤ ꯃꯤꯠꯇ ꯎꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯁꯜꯂꯣ ꯌꯥꯝ ꯐꯕ ꯄꯣꯠꯅꯤ ꯍꯣꯏꯅꯦ ꯇꯧꯁꯤꯜꯂꯒꯦꯅꯦ ꯑꯗꯣ ꯋꯥꯔꯤꯗꯨꯗꯤ ꯍꯥꯏꯐꯦꯠ ꯂꯤꯌꯨꯗꯅ ꯍꯣꯏ ꯁꯤ ꯍꯥꯏꯔꯒ ꯃꯣꯅꯤꯗꯨ ꯃꯥꯒꯤ ꯕꯦꯛꯇꯒꯤ ꯄꯦꯄꯔ ꯈꯔ ꯂꯧꯊꯣꯔꯛꯇꯨꯅ ꯆꯂꯥꯝꯕꯗ ꯄꯤꯔꯛꯏ ꯇꯥꯆꯧ ꯁꯦ ꯍꯦꯟꯊꯣꯏ ꯁꯦ ꯅꯪꯁꯨ ꯄꯥꯎꯋꯣ ꯑꯗꯨꯒ ꯃꯔꯝꯗꯣ ꯂꯣꯏꯅ ꯈꯪꯒꯅꯤ
ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯂꯥꯛ 2 ꯍꯦꯟꯕꯕꯨꯗꯤ ꯃꯤꯁ ꯀꯣꯜ ꯄꯤꯔꯛꯈ꯭ꯔꯕꯅꯦ ꯑꯗꯨ ꯄꯥꯔꯒ ꯐꯩ ꯐꯠꯇꯦꯗꯣ ꯇꯥꯖꯧꯅ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯆꯂꯥꯝꯕꯗꯨ ꯃꯣꯅꯤꯒꯤ ꯃꯈꯨꯠꯇꯒꯤ ꯄꯦꯄꯔꯁꯤꯡꯗꯨ ꯂꯧꯔꯒ ꯄꯥꯕ ꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯂꯥꯝꯕꯁꯨ ꯄꯥꯕ ꯂꯣꯏꯔꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯦ ꯃꯣꯅꯤ ꯁꯤꯗꯤ ꯌꯥꯝ ꯐꯩꯅꯦ ꯑꯦꯁ ꯇꯤ ꯂꯤꯁꯇ ꯆꯟꯅꯕꯒꯤꯅꯤꯅꯦ ꯑꯦ ꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯗ ꯌꯥꯗ꯭ꯔꯕꯅꯤ ꯁꯤꯕꯨ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯑꯉꯝ ꯑꯊꯧ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯨ ꯍꯥꯏꯔꯤꯕ ꯃꯥꯁ ꯀꯦꯝꯄꯦꯜ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯇꯥꯖꯧ ꯁꯤꯗꯤ ꯃꯤꯇꯩ ꯃꯩꯇꯩꯅ ꯑꯦꯁ ꯇꯤ ꯂꯤꯁꯇ ꯆꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯃꯤꯇꯩ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜꯗ ꯂꯤꯗꯔꯁꯤꯡ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯩꯔꯤꯕ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯦꯡꯗ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯌꯥꯕꯁꯨ ꯄꯤꯔꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯣꯏꯁꯨ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯌꯦ ꯀꯔꯤꯒꯨꯝꯕ ꯃꯤꯁ ꯀꯣꯜ ꯑꯁꯤ ꯄꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯁ ꯀꯣꯜꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯖꯈ꯭ꯔꯦ ꯄꯤꯁꯨ ꯄꯤꯔꯛꯀꯅꯤꯌꯦ ꯆꯂꯥꯝꯕꯗꯨ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯂꯥꯝꯕꯗꯨ ꯃꯆꯟꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯕꯦ 이바니슈 미스콜 피실라세 다서 넘버 할게 능 안 덕실로 ꯍꯣꯏ ꯇꯥꯆꯧ ꯅꯝꯕꯔ ꯄꯤꯔꯛꯑꯣ 하이라기고 873-204-2511 야라바 ꯍꯣꯏ ꯌꯥꯔꯦ 파레 아이슈 덕실라게 ꯑꯗꯨꯗꯤ ꯇꯥꯖꯧ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯦꯟꯊꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯃꯣꯅꯤ ꯅꯣꯡꯃ ꯑꯃꯨꯛ ꯐꯖꯅ ꯄꯨꯟꯁꯦ ꯍꯣꯏ ꯇꯥꯖꯧ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯀꯣ